Student organization gi General Council meeting Manipur da thokliba issue gi matang da maru oina khanakre North Student Organization gi chahi gi oina pangthokba General Council meeting da koi gi October 26 da gi Arunachal Pradesh gi namsai da pangthoktuna lagli akoi Manipur state ki oina All Manipur Student Union gi president na luchingba mairoi taruk ki state ki mihut silaga saruk yakre aduga koi conference asida illegal immigration singi su koi mayokta wa kayam su haikre aduga hojik haikre biji matang da ai topic umna bhocharam gyoja koi hojik chahi ani makhai hena lan tawrakle amadi free movement fangdri highway ta kun chaning mafam da chatpa yadri lambi khidang hek chatpaga athing myamam leiri aduga amana koi ITV sing masagi mayumda hanjananba yadaba gi leiriba matang asida su wasi koi ju pukala kare aduga amana koigi Manipur ko yamna related oiba koigi Shillong da laiba koi red land han khangna ba raspberry thuagi bagi matang sisu pukalaga si khana krai ba tare oja masi pukalagli ba matang jida khana re topic siga koigi union koi student union singna masi gi koigi conference asida pukalai ba si yamna koi laiba pha ne haja ba tare oja ado masi kari mo thambining oja aroi bada pukalagli ba koi chahi ani hena free movement phangaktraba ITP sing mayum hajalan bagi suwa khana ba chu laikhidraba amadi koi Shillongi red and thugagi bagi matang gi da su pen da pukalak puje oja masi aroi wen kari mo thambining oja adam partly akhoi se pungning thogani ngai oi haina buti adum thamjake adubu karibu kana gadoribono karamba kari significant oiba karamba kano initiative puthora kadoribono pukhali haibudu di phareba ko pukhala matung da kari outcome no bo moi neso sina thora kadorisi amatusu yamna chawba wahang namani pukhali haibudu di phai akoso nungai tabada ko koi siragi emsugi akoi isin nausing satana saru yabiri haibudu koi appreciate tawi anu nungai ba ko to yam phaedo koida sum lisang sitna laiba system akoi lisang sitna oi phiam se masi ge mieng dagi haija batare karibo kana ga dori buno haibo hangsi amuk lae ba ko ne soda pukhale ne soda thame koi isra free movement ja da wa pham khangkhalle ne sona kari taw dori no bo pukhala me haibadu raba kari taw ga dori no sini maroi bo hangsi akoi sirisida podama khaklei akoi lamdam sida leiriba illegal immigrant singsi issue haira se ba illegal immigrant singsi issue se masi leingak na akoi si address tawna na ba sigi issue si dil tawna na ba akoi gi waiba ain leijai ba tongana leitro foreigners act leiri tongan ba ain miyamam leiri aduna sufficient oide haraga su anoba ain su semba yayeba natraga han leijari ba ain sida amend to yayeba anoba provision hapsan be yayeba hapsalaga fulfill to hon be yayeba aduga ain du enforce to na leiri ba khogi kano law enforcing agency singsina as per law lamdam sida immigrants sing kanamata changak tanana ba hana leiriba immigrants singsi detect tawna bagi system ma akhoi leipak sigi leiriba governance sina adu system du pakhatsa gada manatraba sirejira khoi praja gi marakta illegal migrant adu ata toroga hot issue oina sum sigi surface ta tan bagi podama leiri se adu tahalla kanda kalubam gi marakta polarization gi environment ma create tawna ba tawri se masi akhoi gi marakta khaibung tan hanna ba thaoina ma ki instigate tawba kalubama akhoi da nakoina na natraga haktheng na instigate tawba kalubama leirabra haiba se si phawba akhoi praja na understand tawba gamdab se swaitan kaksita ne ba khoina ningba kaire se illegal migrant leire lamdam sida leire haiba se kana na detect tawgadam law na detect tawgadam ne ba law na detect tawba matam da law enforcing agency singsina madugi thau paikhatpa matam da ayat pa pirapudu as per law dil tawba law ngak na ba leiriba law enforcing agency singsina adum kalup sing do dil tawhan se ba adu dil tawhan bagi thabak to lengak na dil tawhan na ba sabsaba commitment am da paikhat ba adu ge matang to central government chu akhoi mamit
ushalaga mana pangshalaga layaba doi taragadi central government sina tauri si akhoi lamdam se sida population transfer gi oiba tonganba aronba thaurang ama chapchana paikhalaga akhoi lamdam se leriba miyam se masigi marakta balance tawna ba khana hanna ba akhoi sire sire matam sangna gi akhoi matam sang tagi leireiba akhoi gi kari haitare akhoi right to self determination gi movement na singba ton ton be issue me am se masi akhoi kano tawna ba namdhan na ba aduga akhoi gi akhoi lamdam si de kanglup khara sizin naraga Myanmar gi soil da haitare makhoi gi oiba political objective geopolitics ki oiba objective khara sap tawna ba thawaina maki tawri bani madugi teksak madugi awaba polum sina akhoi miyam sina in reality da akhoi pu leire ha se lamdam sigi akhoi khar sangna far sighted oiba adumba visionary oiba akhoi leadership akhoi sina akhoi uraga madudagi akhoi miyam se masi kalhona ba akhoi historical territory se ngakhauna na ba akhoi future da lakpa ya ba akhoi probable loiba unrest pe amse avoid tawna na ba thok thorom sing akhoi paikhalona ba thagai ba akhoi lang me amse masidagi akhoi escape to hona na ba madu victim oi hodana ba thok paikhat pa gamba evil leadership to akhoi manipur gi people na hauche hauche mathok tae na adumaina thamsake ba yam mai chumme oja